Hauzik oiriba irang asina lamdam asida nomagi suduna talaga chariba miyoi-singda thabak fangdabagi awaba mayoknaba khaktanatana irang asigi tanja lauraga potki mamal wangna yonbidanaba ngasi Village Community Progressive Committee Manipur Irong Branch ke President 𝗩𝗢𝗣𝗖 khudiyek piduna thadrokpa cherol amana khangalakli makna makha taraduna maru oina mayang Imphal gi bazar da famliba dukan singna yariba makai potki mamal wangna yonbidanaba hanna ningsinglakli ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯖꯥꯔ ꯑꯃꯗꯤ ꯂꯣꯀꯦꯜꯁꯤꯡꯗ ꯐꯝꯕꯤꯔꯤꯕ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯅ ꯄꯣꯠꯀꯤ ꯃꯃꯜ ꯑꯁꯤ ꯍꯦꯟꯒꯠꯅ ꯌꯣꯜꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯤꯌꯨ ꯑꯁꯨꯛ ꯋꯥꯅ ꯂꯩꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯄꯣꯠꯀꯤ ꯃꯃꯜ ꯑꯁꯤ ꯍꯦꯟꯒꯠꯅ ꯌꯣꯜꯂꯤꯕ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯂꯦꯞꯄꯤꯗꯕ ꯇꯥꯔꯒꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒ ꯇꯥꯟꯅꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯕꯤ.ꯖꯦ.ꯄꯤ.ꯁꯤ ꯃꯅꯤꯄꯨꯔ ꯏꯔꯣꯡ ꯕ꯭ꯔꯥꯟꯆꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ 𝗩𝗢𝗣𝗖 ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯇꯧꯖꯒꯅꯤ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯁꯨ ꯑꯃꯨꯛꯇꯪ ꯄꯣꯠꯀꯤ ꯃꯃꯜ ꯍꯦꯟꯒꯠꯅ ꯌꯣꯜꯂꯤꯕ ꯑꯁꯤ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯕꯤ.ꯖꯦ.ꯄꯤ.ꯁꯤ ꯃꯅꯤꯄꯨꯔ ꯏꯔꯣꯡ ꯕ꯭ꯔꯥꯟꯆꯀꯤ ꯃꯥꯏꯀꯩꯗꯒꯤ